Mayam Punamapu Amazing Bible Prophecy Ministry na Taram Nokshari Ngasidagi Thang Yunami Kudingi Hona Amazing Bible Study Guide Ekona Masi Series Lesson Kunipan Ekoi Matang Manang Nine Nagani Lesson Amaze Hapta Ani Thona Kona Saruk Part 1 2 Haine Ekoi Nazagani Masi Bible Gi Achumba Tizari Veshinau Singidama Amasung Mingo on the Bible Tatuningba Mi Singidabang Masi Yamna Kanaba Para Maruma Pangshinda Masi Bible Study Ase Share to View Bible Pazana Naminasi Aduga Masi Nainaba Matamda Kang the Viaro Sohang Biro Haina in a Mayamda Apil Tawjari Hoi Pravuji Suna Nishibala Kuzana Krabani Aduna Chinausan Ekoi Bible Study Se Pazana Kanglaga Ekoina Maruma Pangshinda Su Ekoi Kerolikai the Su Asumba Tiriba Mission the Su Bible Gasumba Se Saruk Yamina Si Aina Amazing Bible Prophecy Ministry Gi Site Gi Hongdoksari Ahan Badai Koi Shoda Patana Dokse Sagada Leba Yan Misharwe Paisho Masidegi Honga Ikoina Bible Masatana Ikoina Study Guide when the Queen and Nagadori Masidana Hana Popinabu Morwina Ngasi Ahan Balesson Nagadrobase Naki Sastra Naki Bible Ase Ekoi Taibung Hubana Matiksana Tazaba Yabra Hypersing Maram de Equini Nagadori Masidana Popibu Ainam Kudimaksu Naki Tawainas in Biduna Naki Sastra gets some Madunam view Dari Bashin Ocean as a Bible gets some Baze Loxalaga Makoini in Zabangamba Aduda Natana Makoi Marumapang Keruli Kaida Sandopangamba have the Ohen view Hoping Lui Pawna Sing view Pravuji Christa in the Column Amen. Quaking a sigi unblessed in the city. Bible say, Taibung Muiba Equina. Matik Sana Tazaba Yabra. Habsing Marab the Equate. Nainaminasi, Moroina, Masigi study as a question. Hanglaga, Madugi answer do Bible legi text bidaga, Madugi ansegi Maramda Asum Nainabani Snausa. Equini Yangsi Anbada Anbawang Bible na Bible Masamaki Maramda. Kari claim Tobra, Kari Dabi Tobra, Habse, Equina, Hana Yingmanasi. Equina Kangi, Aquina Yaragadi screen that Pazana, Ying View, Snausen, Aina screen the ye, the action of the Mokung Pana Padrasu, Matamata Parakan, in Aquina no Tobiraga, Masi Pazana, Amuk Masatana in a view. Equina second Timothy 3 is 16 Habigi Matung in Nam, Sastra Kudimo say. Ishona Tawai Hapaga Wairak Pani Heavy. Had the Bible a sikaina, Ishoma Samon Ibagasamane, Ishona Iba Mission Aduda, Tawai Hapaga, Tawai Assembly Mapana, Tawai Hapaga, Masi Irak Pani, Aina Sunhai, 2 Peter 1 ye 21 Azu. Bible the Yauriba Wata Topatung the Tokadaba Kudim Ase, Mui Begi Aning Badi Oirak Panati. Tawai Asembana, Asengba missing, Damasenba missing a dubu, Sing Bibaki Mapana, Haido Kibani, Pirak Pani, and Asunai. Aduna Equina Kanga the Bamadi, Bible say my whole room degina, Revelation, Pondo people powder, Bible the Yariba Lady Hum Putaru say, Masibu Iriba missing to Alagasu, Masi Tawai Asengana Sing Bidaga, Tawai Asengana, missing Aduda, Haidaga, Masi Irambani. Aduna Masi Muevegi, Wakalon Nate, Masida Piribo Wakalon Kodemokse, Ishogini, Aduna Maram Udana, Bible Ase, Sumi, Habse, Equina, Makata Posing the Zoo Equina, Makatana, Mukanganeva. Aduga Anishubu question. Yeshu Christa Masamana. Bible the Sastra Asida, Ased Patazaba, Lay Habse, Mahana Karamna, Woodkeeper. Equina Kang, Adudi Matthew 4 dam. Prabhu Jesu Krishna Numinifuni, Sarah Helaba Matunda, Saglam Lava Matunda Saitana Mabu, Saying, Toki, Adumatam Damana Saitanki saying Singado, Ishorgi Wahina Maiteba Piki, Matthew 4 the high, Madudi, Mueva say, Tan Kata, Habedistinza Kata Saraga Hingadabanati, Ishorgi, Sendegi Tolapa, why Adugi, Mapana, Hingadabani Heaven, Equina. Tawai Aquina Aran Kubum Tawai go ever punsi hinge daddy Bible say Aquina Sagadabni. Bible say Bible Naiba Pokashing say
in Gadabani Hamne, Matthew 4 ki 4, 7, 10, then Akoina, Asumna, Paragadi, Nakoina Kangani, Aduga, Masida Zai, Nahangna, Nanga Nangi, Shobu saying Paroidabani, have say, Masinasu, Haidiba, Nahangna Nahaki, Ishobu, Kurum Gadabani, Amsum Haktabu Tawal, Gadabani, Haina Sastra Nahibdo, Masigi Sastra, you wise in a session, Prabhu Jesu Christana, Sastra Asida Aset Patade Sastra the Ikibukudimokse, Mahak Shore Masam Wirgasu, Punama Ase, Asida Aset Patazabdo, Prabhu Jesu Christa, Masamonasu, Utkeva, Aduga Zon, Tarataki Tarateretai, Nahaki Asumba Aduna, Makoibu Sengdopiu, Nahaki Wahidi Asumbani have sanctify them through thy word is truth, I have say. As in the Bible, they already say Asumbani, Equine Asangba. Paps Yaudaba, Daramas and the Punsi, Mahing Gai Taragati Matsikana Yamapana, Oibangani, Sastra Yamapana, Oibanganeva. Aduna Equa Apo, and sing this Sastra Sida, Equina, Zena Tazagatabani, have say, Quina Prabhu Jesu Christina, Habirambani, Adu Masigi Matumina, Equini Hingadabani. All super question, Amarueva, Mase, Bible na, Matau Karam na, Mana. Bible gi prophecy sing ase masi ishona thawai habagi ibani have se karamna sesalan bage have se karamna praman piriga masi sume aina takke have se gi maramda ekhoni yeng seba atu Bible na hai Isaiah 42 gi ai 9 da ai Jehovah ishoni anuba tholokpa masi da harib se anuba tholak kadaba hiram sing hana thoktingai gi Mamangdagi Aina Nakoida Haidoki Havineva Isaiah 46 ki 19 high Ishona Mamang the talkie the bangidi Dung the talk of the Kadamuto Ishona Kani Haina Mamang the talk to me Dung the Lakada Kudimose Ishona Mandona Haidui Aina holding a repobdo Haidui Haina Isaiah 46 ki 19 high Aduna Masina Havidi Taiwan Mubina Dung the Kari token in a have say Sama the Sama Sumbanga Moiva. Sama Yamanunda Kun power Sumbanga Moiva. 10% power Sumbanga. See, I know Pute, Sahi Sama is say listening and Gimanunda Kari token have say, Kadamtan Haibang Moiva. Hoy, Pritibi the Saka labor train science began in Matuna Karayanga, observed Torgasi or Payana Highway, Katang Sumbe, Adubus Harton, the Punam Amolating it out. Sama the Sama. Bible Haidamu Kudimukse, Nasi, Oina Tungeva, Madugi the Mok. Masina Takpadi Bible ase Sume have say Isho Masamana Bibibani have say Masi Equina Jena Tazagadabneva Masi Equina Masigi Maramda Quina Tung Kraba Bible gi prophecy singi Kudam Kara Equina Makada Yeminazeva I said prophecy Asina Bible ase Sume have say Equina Ta Eva Snausa Adunani Isho Tazadaba Missina to Bible gi prophecy singi Yam Talev Snausa Aduga Muslim is now so Bible the contradiction see me missing the correct canaba do amdo aduna maram within a Bible lali hamne. I know Muslim it's now sing Sanaba Matanda, Nakwana Bible lali and Peter the prophecy Bible the high number prophecy sing say lali and Nakwana Praman Pew have never. Aduga Bible the Yoruba unity Bible the tapir but doctrine I say lali hena amaga contradict way day have say Masi Bible na tapo never Masi contradict way hena Praman to have never. Makoina adubidi asumani nana asmaina harpalaiba eko yumna sigo ko kudam khara Bible gi prophecies to me Bible da ekoina ngasidagi sahi lising ani sangwa satruki matam da Daniel na haidorami Daniel chapter 2 aduga 7 amasung 8 hai prithvi da achowa ning tholeba matam adugi prithvi kudam bu joi to goto ning tholeba mari lakane na Bible na haidome maruina Daniel chapter 2 have say ekoina padana nainaba mingonda short hazadaba missing the show Tazaningai the Mutapiba Dugumba para Amaneva Masida Heko Madudi Babylon Medobasha Grace Amusung Rome have say Prithvi the Lakani Hana Bible Nahana Tahilising ani Ga Sawa Satruki Matam the Haidu Omeva Haide was tung the brava Masi Loina Tungre Ani Shubuda Babylon bu Maitiba Bigadaba Langam Puri and this Hydasni have there Isaiah 45 1 to 3 na high Hiram Meva
Babylon gi makutagi ishobu Babylon bu mighty piraga ishobu magi maram damda halan gadaba ningthaw adu Cyrus ni haina hairameba masi mana pokadaba Daniel gi mamangda hengko masi han lauthu umbaneba aduna maram hoidana Medo Persia na Babylon bu joy tobu matamda Daniel hatabida Medo Persia da tawraga makoi president achauba ahumdugi makok ta mahbu hape ba Darishna masi karigino mabu hatabase karigino Cyrus da joy tobu matamda Darius ka pullaga lakpa joy tobu matamda nahak Cyrus ne habje mana lauthu eba aduda masi de Bible da igi min hana lauthu oba habde Israel sinda minungsi utpado ulleba masina amchuba aduga ani suba ahum subada Babylon se mang taktuna Tugai kraba matungda masi amwana khunda leitaduna kaidungda leiroi habneba Babylon je Irana leba mahumneba masi Aija chapter 13 gi 1920 Jeremiah 51 gi 37 da habneba haujikshu khunda leitadreba kanagumna Bible je lale hana praman tawke adi irai lai khoida Iraq ta leiramba Babylon se amon sagat pioba loire adu Bible lale hana to adu bumasi chungcha sagaloiba Maram di Bible hairam do ji sada thame achak mating Nebuchadnezzar suk matik chaung semgal lamba Babyloni mai sekpal koibna koiba mathakta sagol taret paring amukta da sagon taret thobu ya ba mai koibda khoina drain tawra leiba mai aida Euphrates turena sen ba dugumba Babylon eba ishona hairam bagi matung na mahakse tuki baneba mari shubda eko yengchi Egypt na prithvi gi jat singi marakta amuka namana wild thawdagi kubam je phangdaro hamne ma marai chaithar kane hamne Bible na ko Egypt se adum thaida mamangai digi hono Moses ki matamdagi Abraham ki matamdagi ni Egypt se leireba hawjik phawbo lengdana leiba adubu mamangda leiramba chakolambagi thak adugumna magi mating magunje hawjik aroiba matamdadi oyo dagi leiraba choki mati ariba leba oirebani na mak hawjik prithvi da kwadi chawkhat pa leba oibeba adu oiba ngamdeba prithvi gi wain thawdara mana chawa thawdang lo beba America gumna go America de han chawkhape adu Bible na di ma adumna tawroina hairamani maduna maram oiduna masi thungli baneba aduga khoi amu yengsi ko mari shibu hangda ko yengsi mahausa khusengi maramda piba Bible gi warol sing asi bigyan sumli haina utkrabra haidi nature da ekoina nature and science da Bible na nature and science ke asigi environment and science ki maram yam hairameba masi chumbra lamra habdo akoina khare yengna che Psalm 119 gi 160 da hai na ki wahi punama loina chummi hamne Bible na hairam khudum se aranba amata yaudeba Bible na hairam se aduna haidi basigi maram da akoina bigan Bible na hairam bigan khare gi maram da yengsi Job 20 ahan bata ko Job 26 ki 7 da hai mahangna prithvi ase kari sulaitaba ahangba space amada prithvi se yalaga thammi hena masida hairameba masi chumbra lamra ekhoi hoji yengbiyo hoji khoi Milky Way galaxy da prithvi je ka khoi prithvi ka lei sundang da yala lei thawam cha leiba mayam ka lei sundang da yala lei adubu ekhoi masi sundang da yalaga leibani habse masi Bible na hairam se hoji hoji thungeba aduga ekhoi ani shubada mu haiko prithvi je matum ta hebse man hai aduga Isaiah 40 ki 22 ra mahana prithvi ki akoiba matum da phami hamne prithvi ki akoiba da ishona phami hamne ahan ba matam da di koina Galileo hoi na prithvi je matum ta hairam bagi da mangma puroman Catholics na dandi piraga hali adu bo hujite prithvi matum ta hebse Bible na su hai science na ju matum ta hebse koina summe karambana karamaina astronomical telescope masigi matungna makoina namlakpa photo makoina namlakpa video adugi mapana prithvi matumda hebje ekoina hojik chumma baneba aduga Bible na suko ngasi dagi job haibse yam diraba line ngasi dagi sahi yame job sahi aduna di lising ahum mari mangai mamang da laina maneba job se job na hare Moses ki matam ado ai da laina mane job na hare mje nungsit ki arumba lai hena job 20 ai ki 25 da hairameba masi hoji kanana bigyan chumme hena masi praman thoriba aduga amu ekoini amu yengje ko adugi mathangda ekoina manga subu question da
ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯖꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯛꯆꯥꯡ ꯐꯅꯕꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯄꯤꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯨꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏ ꯕꯥꯏꯕꯜꯗ ꯉꯁꯤꯗꯒꯤ ꯇꯥꯏꯗꯕ ꯃꯣꯖꯦꯁꯀꯤ ꯃꯇꯝꯗ ꯉꯁꯤꯗꯒꯤ ꯆꯍꯤ 4,000ꯒꯤ ꯃꯃꯥꯡꯗ ꯃꯣꯖꯦꯁꯅ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯁꯤꯗ ꯍꯛꯆꯥꯡ ꯐꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯃꯔꯨꯝ ꯏꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯊꯦꯕ ꯃꯁꯤ ꯆꯥꯟꯅꯩꯀꯣ John 3 3rd John 1-2 asuna hai asan basa nahaki thawai da sakhot pagum nahang na hiram puna mukta sakhot pa amasung hakchang phaba aina pami hai shogi mission sang laine pai base leibase pame ekhoi yengche bible na pinam baksang phobagi niyom khara ekhoi yengche ani subowa kho Deuteronomy 23:12-13 hai di ekhoi gi haksang ri tholopa amangba dang sing ase masi kupsalaga masi phumjalaga thamgadabani haina Mosina shogi Israel masasna lamang chapam matam daiba mapanda khoina khong hamje mapanda manda open da hamje masina leina tina kyamram pol pagi masa weba masi aduna fajana kom thoroga masida phairu matam da khumjan je phai haiba masi open thama matam da nongna chindagini singdo turena tagini madun mahi matang oirakna leina tina kyamram leba adu haiba niyom se inbadagi kaidawi haiba matam da ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯗ ꯍꯦꯟꯒꯠꯂꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯁꯨꯝꯕꯁꯤꯒꯤ ꯊꯥꯏꯅ ꯃꯃꯥꯡꯗꯤ ꯑꯩꯈꯣꯏꯅ ꯇꯣꯏꯂꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯄꯟꯗ ꯐꯥꯏꯔꯝꯕꯅꯦꯕ ꯏꯟꯗꯤꯌꯥꯗ ꯆꯥꯎꯈꯠꯇꯕ ꯍꯧꯖꯤꯛꯇꯤ ꯁꯦꯅꯤꯇꯔꯤ ꯇꯣꯏꯂꯦꯠ ꯃꯌꯥꯝ ꯁꯥꯔꯤꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯗꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯃꯌꯥꯝꯗꯒꯤ ꯀꯟꯊꯣꯛꯄꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯕ ꯃꯁꯤ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯝꯕꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯨꯝꯈ꯭ꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯁꯇ꯭ꯔꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ 1 Corinthians 10ꯒꯤ 8ꯗ ꯍꯥꯏ ꯂꯨꯗꯕ ꯁꯥꯔꯝꯆꯠ ꯆꯠꯀꯨꯝꯁꯤ ꯍꯥꯏꯕꯅꯤ ꯂꯨꯗꯕ ꯁꯥꯔꯝꯆꯠ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯛꯇꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯒꯤ ꯊꯕꯛ ꯑꯁꯤꯒꯨꯝꯕ ꯖꯨꯒꯣ ꯆꯥꯗꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯅꯤꯌꯣꯝ ꯑꯁꯦ ꯏꯟꯕ ꯑꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯁꯀꯨꯝꯕ ꯁꯤꯐꯤꯂꯤꯁꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯅꯒꯝꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ STDꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯏꯟꯕ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯗꯁꯨ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯍꯨꯝꯁꯨꯕ ꯃꯌꯥꯏ ꯀꯥꯕꯀꯣ ꯃꯌꯥꯏ ꯀꯥꯕ ꯌꯨꯒ ꯑꯩꯈꯣꯏꯅ ꯁꯣꯛꯅ ꯁꯝꯅꯒꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ Proverbs 23:29 32ꯗ ꯑꯉꯥꯡ ꯃꯤꯔꯣꯟꯕꯤ ꯃꯇꯝꯗ ꯃꯁꯤ ꯃꯌꯥꯏ ꯀꯥꯕ ꯌꯨ ꯊꯛꯀꯅꯨꯅ ꯍꯥꯏ masi mama sing hakchang phaningaidam hojiti kedoba birom bimisna talab yu kwa na singba pa sasle adun marong wedana masa do sonaira pokpa hakchang soba kyamnum lai adubu bible dadi nupi ama oina angang porting mama da section thawang tawgada base pokta yam pirameba madugumba pokta su yam lai adu adom dadi salagumsi adun yu thakpa je phatte habse Bible na haiba mai ka bani sa sabade masi illagadi akhon hoji samaj da irang tholiba accident yu thakjalaga accident tholiba mayam kudong thiba nangaliba mayam leba ki wayan thoda da aran ba picha toliba mayam puding ma ten pi ngande yingai da ba saram chat ki lamsa chaliba kuding ma asdegi masi akhona kanba ngambani habise masi akhona kawgum cheba sina homsubo ko matangi question da mu akhona amu jengminarse masi hakchang phobigi maramda ikoina lesson tarahumdoida phajana nainagani madugi matam adu phawdi ngaibiu taruk subada bible da piriba ityas ki obo warol sing ase chapchana thopra hem bible se asengmadi bible je karino hakane ityas ni taibung mi obi asang este ishona taibung mi obi semlak padagina prabhu jesu christ na pokpa mana siba cross pang thingna siba madugi wari magi dara haidi adam dagi mathang mana kana pokpo magi dara mathang sumi dara kudina tayang panda lakpa kanbibu mapugi dara se masi gi wari paring ado makoi da thoki wari paring ado masi iduna pirambane masi gi achang me ityas ado sastra da yauriyeba ado masina piriba sastra de chumbra habdo loin sumeba sida palmeba leba tawdumi ba kudimuk sil loin leiramba ngaktani adubu
isho thaza da atheist na critic na masi bible da pina ma thaini gari balam sing se lai leite na makhoina leite matam du da discovery ki chang archaeologist ki bigan wang dam ram leite aduna bible jila le na hairam ne ba hojikti masi anowa science bigan sakhala pukun na archaeology ki thabuk sakhala pukul na bible is mehna praman pira bane ba ekoi khari yeng ne se ko masi gi maram da masi da hai ko Isaiah 45 ki 19 da mapu ibungo aina dharma sen bangangi achumba hiram singdu aina lautu e hamni bible na ishona hairibu khuding mo achumbani habje masine ekoi khara yengmana se masi gi khudam khara ikona bible da ye khone yengmana se ba anbada ayamba misina criticism na hairam je bible da hitar haiba nation je masi Deuteronomy 7 gi wanda na koina screen da patna yengo ani shubawa 7 gi wanda hitai haiba sarse masi lairambagi maram da ngangi aduga Nineveh Jonah 1 gi 1 2 da Nineveh sar gi maram da ngangi aduga Sodom Gomorrah gi maram da Genesis Mahoro 19 gi 1 da masi ngangi ba aduna hairi base punama se makoina lairamde haina makoina hairame ba adubu hojiti modern archaeology chakhotpana maram oiduna masi loina mak laire habje archaeologists kamun hojiti puthokre ba maduna takpati Bible na hairi bu kudumakche chummi habje machin taiba ani shubada haiko Bible da yawriba ningthau Belshazzar Daniel 5:1 da palliba Belshazzar amusung Sargon hairiba ningthau Isaiah 20:1 da palliba ase masi kaidonungda lairamde masi Bible gi aiba singna bhamna sajalagi irambani haina makoina hairameba adubu hojiti makoi ase lairami habje hojiti archaeology singna thijanba kamusina masi chummi haina hojiti puthokhreba sinausa aduga mu ahum subada aikoni yengsigo Bible da khona haiko Moses na irambagi matungna masida haibse mana irambje adugi matungna sagol panba gari sing Moses ki matamda khona Egypt sagol panba gari sinabagi wari khona tai Red Sea da lukki bagi wari sing adu tai aduga mayek ibagi maramje Exodus 24 gi 4 ko asigma mayamje mana irami hairibsingi amatta lairamde haina hayaba adubu hojiki matamda archaeologist na ju puthokhreba sagol gari je lairamdar ba khona makhona satkiba ising Moses na ising samudra mai khaidu ga satkiba matamda makhogi sagol Egypt ki sagol gari sing tumna man gi ba mafam atuda ikona samudra gi maram thijanba kamu na thijanba matamda haiba sarkar sing ado isang pa aga leiba myamdo hojik thingnareba masina tapadi Bible se chami habse masina takreba aduga mu ikhoina mari shubada Bible da ko Israel amusung Juda laibakta ningthau kuntraga mapal palami makhogi mamingdo matang ikoni haibdi ahamba ningthau Saul David Solomon smai tawdana matang pieba haiba sing ase sungai leramde aduna Bible silali habneba amukcha hujite kedawa archaeologist na makoina lerami habdo makogi maming iramba makogi nung asina singba archaeologist na ko masi puthoga takreba masina tapodi Bible ase summi habsna kanam tan yetung mo isnausa masidi Bible se shengi habse takreba tare subo question da aikoi amug yengji ko masidi nipan khatam nainasi tare subo question da yengji atoba Bible gi karamba asengba sumba wafam singna masi ishona thawai haptuna pirakpani haina praman tawrabage masi karamba asengba sumba wafam singna aduga ikhoina 2 Timothy 3:16 da hai sasapuna mukse ishona thawai hablaga ikibani hai aikoi masi yengba eko koina Bible ase lairi khumpu tarungna pullaga chemaneba aduga hairiba asigi maramda ikoi khara yengchi hairiba lairi khumpu taro se Mahadesh ahumda eveneva hairiba Mahadesh adudi aikhoina Asia aduga Africa Europe hairiba Mahadesh hanba mi taramba lam asiguma mafam asida eveneva tongan ba lon ahumda evene morina Hebrew Greek amsung araima londa masi iramaneva masi iramba writers sing je sarana ni furomna makoi eveneva makoi sing ado loi tongali makoi khara nan thau sing yawi yawchen ba sing aduga khoina ukil sing yawi bigyan sing aduga doctor sing ana laing bu mi sing yawi ba makoi tongan ma break out ba mi sing na iramaneva Bible se iba matamda sahi lising amaga sangaram sangneva tongan hai ba writer ni fuje tongan matamda hinga ma mi singneva hoi
Matthew Mark John mokoi di matam amda hingamba mokoi kharakhtang mokoi loiner maneba atai jingedi amaga amata Isaiah harju David harju khoina Jeremiah harju mokoi je punna laiminaramba nateba to phumda lairamba ngaktaneba aduga manga subudana kwadi yanaba hiram singda ibneba Bible se kwadi le yanaba hiram singda ma subugo aduga taruk subudana amaga unakhidaba mi ayamana ikhibneba makoi singdo amaga unaba nate writer singdo matangda makoi mahi masing aduga horofam jingje amaga amata mana de makoi background je amata mana de haibse aikoina kaugumje masina tare suba poineba roiba question da koina yengse miyoi bagi punsida Bible ase thawai hablake ikhibani thawai hablake I haibagi kari saki phangbage akhoi miyoi akhoi na huji hingiba punsi asida akhoi yengbe 2 Corinthians 5 ki tarate thai kana gumba amana Christ da lairabadi mahak anauba khusemni ariba pot punama haukre yengu pot punama inong nore Bible na ngamambaje Bible na kyam sakti chen bage habje asuki mati phattaba huran ba daku oramba asuki mati papi oramba mi yamna phattaba samasa so kwadi ge phattaba mi oramba se Bible ge asumba je loksan ge ba adugi mapana haiba asuki mati phalamdaba mi do huralamba mi je hurandaba mi oreba mi hatpada halengba leitaba mi je yamna dharma semba mi oreba adu nupi angang na saram salamba mi je asuki mati tapo jungawani sa drakta laichulamba mi je loina thadoga yamna dharma semba aduguma mi sama Bible na oiba ngameba akoina kawroidabdi Bible da akoina Bible gi kawroidaba amana mepung khudimakse aina Christian ore habigi Bible gi di ma masa gi oiba saki laigine atopa dharma singi di lairoi sinausa ai matau karamna Hindu orapno ai matau karamna Muslim ama orapno habigi saki je ishona ma chumai ohela habigi saki je lairoi Bible gi me pung khudimak masaje ishona prabhu na kamai kambibuna mai ki nusibje kamai na ohela puna mai ki lamsa haje kamai ohela puna habigi saki do masina layaba aduna Bible na di me pung khudima phattaba mi singje se mi pung khudimo se loin on thopa hongdon bangame anauba punsi amada mahana hana tawrumba lamsa chajar hainabi yu thakor ju ni san sacharam khudimo orasu punna mak hongdon ba ngameba masini suting thingba ngamro kanana su thingba ngamro daba Bible na Christian oiraba mi amagi punsida shona piriba asoba khudol masineba hairiba ase na Bible ase sumi habje me pung khudima Christian oiraba me pung khudima ta shona mahak ase sumbani habdigi saki do masina piriba neba isnausa ngasigidi ekhoi mathang asida loichalasi mathangdadi amu Bible gi prophecy Prabhu Jisu Krishna popo yon thopa mahaki maramda prophecy ko tarani thoilaremeba adugi maramda jo khoine neni makhataba adasu khoine neni gane bisnausa aduna tabiriba mayamda bopi boishnu hairiba lesson sing asena khoina phajana nainaraga ekoi Bible gi maramda khoina Kristana moiragadi Bible chumi habase me pung khudum du utpangam gudamne madugi da mai khoina Bible sen hinasi marum apang sing da jumasi gi asumbaje khoina share to view aduga khoina kerolika da liba matam da jumasi gi paraje khoina share to bi karamna Bible je khoina thajaba yagadagi habse basi asum share to bi tabi riba mayam khuding da ishona bopi boishnu isnausa la koina any Bible ga khoina ngasi taki basi ga mari lena ba khangda ba lai sunu koina hangbiro aina phajana patangda amu khumjarake atopa any Bible hiram gi mama gi maramda prophecy gi oraga su hiram mama gi manungda hamba question amu khoi Bible degi phajana thidoga asumbudo thidoga jamina se Bible gi asumbudo khangba du gi mapana madu inda khakdegi mapana ai khoina arang ko bomba se soina phangani Prithvi da nam thang na pitalaba Prithvi asidigi koi bungan thokada nam thoga akoina athemba khodimligi kangada Bible ni adana Bible je koi phadana khangsi aina mayam da haijari pathana thokse sagada lebe paisho yam thagasare akoina naki Bible asidi thajaba da kwaidigi matik chabani Bible da idem khodima achumbani ityas khodima achumbani prophecy wa ta thom khodima achumbani Bible da palamba khudima ase sumbani habje khoina tamja khare hariba sumbase khoi trena paiga naki wai asigi dama khoina defend tawduna masibu chumena mipung khuding da tak thopajung man biu taribu khuding da sunana po biu Prabhu Jisu gi mingda korumjari